अहानबदा इस मणिपुर अनौब पाउदम कयागा लोइनना वीडियो असी व्यूअरसिंगगिदमक पुदुना लाक्सरी लोइबा फाव ताबियो अमदि मिजेंग ताबियो अहानबा पाउदा म्यांमार की करेंट स्टेट की पपुन डिस्ट्रिक्ट की सब डिस्ट्रिक्ट कामामाउंगदा मसागे चही हुमफुगनिथोई सुरबा मोंग लुचिंगबा अमा महाकी मोनास्ट्रीदा मिलिटरी जुंटाना एयर स्ट्राइक चथरकबदा सिरे हाइरी हाइरिबा मोनास्ट्री असी करेंट नेशनल यूनियन ब्रिगेड नंबर 5 ना कंट्रोल तौबा एरिया दगी चतबदा मिनिट कुनगा माथोई लोम चंगबा मफमने हाइना सोर्स अमना हाइरी खा तारकबदा यामना ngakningai oiba pau amada Myanmar gi junta gi mayokta landhengnariba group ani Mizoram gi CM gi mamangda punchinnakra India gi Central Security Agency singda angakpa pohanba khongthang ama oina Myanmar gi military junta gi mayokta landhengnariba pro democracy rebel group ani ikuikuidana Mizoram gi konong aijolda laktuna Chief Minister Laldu Homa gi mamang maktada merger agreement sign tongnakra Mizoram gi Chief Minister Laldu Homa na yananingai oiba thodok amada amuk hanna maming thorakra thandaki thodok asida Myanmar gi pro democracy rebel group Chinland Council amasung interim Chin National Consultative Council amata oina Chin National Council haina punsin bagi yana se inakra yana warol adu India gi state ama oiriba Mizoram gi konung aijolda Chief Minister Laldu Homa gi mamangda khujek pinakibani Laldu Homa gi khongthang asida center gi security agency singda yaningdaba pohanbada natana khongthang asina constitution gi oiba tauba yaba amadi yadaba gi wafam amadi leibak ani gi marakta ohelakadaba phibam adu yenglaga yamna chauna asoiba ama ohelakpa yaba gi thajaba leiri Chief Minister Laldu Homa asi India Bangladesh amazung Myanmar da leiriba Chinjo kanglop sing asi punchinnabagi damak chingnaba leitana wangangba misak amani handak Myanmar gi pro democratic group ani punchinnabada saruk yaba asina ahanba khongtang khaktanate haukiba chahi ing lisingani kunga marigi September thada United States ta pikiba warol amadasu yananingai oiba maongda Chinjo punchinnabagi wafam asi phongdokhibani ekuikuidana Myanmar gi Chingi Lalhoulup ani punchinnakiba asigi mapung oiba pandamdi Myanmar gi military junta gi mayokta punchinaduna thengnabani yana warol khuyek pinaba sida Mizoram gi Chief Minister Laldu Homa saruk yakhiba asina atopa lebaki manungda thabakta Chief Minister amana saruk yasinbagidama tongan ba yaningdaba wafum kaya phongdorakli Laldu Homa na atopa lebaki Lalhoulup anina punchinnabagi yana warol khuyek pinabada yawba asima constitution gi mayokta leibani haina legal expert singna phongdorakli thawong asina center gi miyeng khaktada leigadaba India gi foreign policy gi protocol thugaire haina su phongdoknarakli Chinland Council amasung ICNCC ani asi Myanmar gi Chin state ta leiriba Chin ethnic group ki Lalhoulup singni group asina Myanmar gi military junta gi mayokta lanthengna laklibani adumoinama kanglup asigi marakta ngaihak leitana yanadaba leibana ungkhanaba adumak thoklibane Lalhoulup ani asi manungda yanadaba hiram singi manungda luchingba sinba strategy amasung resource allocation hariba hiram sing asida yanadabana apunbagi pangal sagatpada apanba oiduna lakhibane punchinnakiba asina makhogi marakta yanadaba sing adu loisinduna junta gi mayokta punna thengnaminaba firep lokhibane haina lobaya Myanmar gi Lalhoulup ani asina punchinkiba asina Chin state ta Myanmar gi military junta gi mayokta lanthengnabada henna mapangal oiba yai adubu India gi foreign policy amasung internal security dadi wafum kaya nainaningai oiri cheraksida hiramasiga mari leinana Chief Minister Laldu Homa na wafum amata phongdokpa leitri pangmisingna mahaki oiba mod hangnaba honabadasu hauji phawgi oina phangba ngamdri hairi Myanmar da nuclear plant sanaba Russia amasung Myanmar gi marakta yana che khuyek pinak Russia da official khongchachat kiba Myanmar gi Prime Minister Min Aung Hlaing na Russian President Vladimir Putin ga unaduna wari sanakra leader ani gi mifam aduda Myanmar da apikpa nuclear power plant ama sanaba amasung atei tengmang kaya pinanabagi damak yana che sing khuyek pinakre hairi leibak ani sigi marakta amana amagi mahimasing mahigi thak amade degree sakhangnanaba sel thadaduna paikatpa project kaya yokhatnaba amasung ngathoknabagidamang atay yana che kaya su khuyek pinaki leader ani na wari sanabada leibak ani gi marakta tawba karbar su chada nifu gi changda hengatuna dollar billion ani gi maya yokre haina Putin na phongdoki Russian Asian ka mateng pinaba honabada mateng bangbibagi damak Putin na halaingi mafumda su thagatba phongdoki Myanmar na Russia ga yanaba kaya purakliba asi Myanmar na Russia ga yanaba kaya purakliba asi China gi mapan tangbagi chang hantahanabagi damaktani haina su thajari